Imes PAODAM tabiri basungbo ahan waktada binitana taram no sabagloyana kurumjari. Hauzik PAODAM asigi maroyo pau pijari. Chief Minister N. Birena plastic drop box in Yenthokre, All Manipur Working Journalists Union gi Nepal Khongsat Lamthakre. Kaksing SG MLA M. Ramesona All as pension card amadi Chief Minister Widow Pension Scheme gi card sing Yenthokre. Myanmar Army na Myanmar gi lalhobagi camp mai thakre. Loinana Assam Chief Minister Himanta Biswa Sharma na Rahul Gandhi na OBC community busida duna ngangkibani haina phongdokre. Mapung oiba Paulo Birasi. Chief Minister N. Birena local youth club ki volunteers sing da plastic drop box in Yenthokre. Plastic drop box sing adu Babina Group UNACO amadi BPCL Distributors Association na donation torakpani. Hairiba tharamasi Chief Minister ki secretariat ki nungsup thangba thong da pangthoki. Plastic drop box in a sea and Topaki Toram Lawyer Matunda Chief Minister Mapamasi Maktadagi, Nepal Sakadaba Excellent Press conducted tours to Lamthaki. Ngasigi, plastic drop box and Topaki Taramaduda MLA T.I. Syang Kumar, Babina Group of Companies ke Chairman Dr. Thangzam W. Singh, UNACO ke Managing Director Ningombam Irabanta, PPM Amadi BPCL ki Mihu Singh Su Saruyaki. Plastic drop box adu yangkai nipan pirak pagi manungda kunithoi ngasi Yenthoki. Tharamadu da wangal aduna Chief Minister N. Birena hai. Ngasi pangtholiba tharamasi India bulu nana thamnabagi dama lokhalakpa khongthangi manung chali. Plastic drop box ngasi miyamna makhoina sinakiba plastic bottle amadi aremakhak sing hapsinduna recycle toba yanaba miyam tinba phamsingda thamgani haiki. Loinana asigumba thaba si paikhat pibagidama Chief Minister N. Birena Dr. Thangzam W. Ningombam Irabanta thaudang si lobada chawna thaudang yakibasing busu thagatki. Nakalamaramda Chief Minister ki Secretary ki nongsup thangba gate tagi Nepal sakadaba media person sing CM na lamthaki bagi tharamda IPR Minister Dr. Sapam Ranjan, PICD Minister L. Susindro Maitei, MLA T.I. Syang Kumar, IPR Commissioner M. Joy, Director IPR S. Balkrishna, Ate Myoy Kya Su Saruk Yaki. Team Maduda, Director Art of Information and Public Relations Official Mga Yauna, Apunba Myoy Nifu Yauki. Khongsha si April amada halaktuna loisingani. Paumi ki turadu da saruk yakibasing nungaina satnaba amadi tekta kaidana halaknaba Chief Minister na yaifa pauzal pirakli. Manipura se hiram khudingda malengi miyamna miyeng thamningba amadi lakningba lamda amani adubu mata amagi santi phanglamdaba ihau mayam aduna lamdam asigi masak thialambani India gi manung chanaleba state amatada chathochin tobada thingba amata leite adubu mainland India dagi Manipurda sanglakpa matamda permit paidragadi yadanaba ILP Pirakpasna Bharat Sarkar na Manipur bu aduki matik thak wang na thamli takpani masi khangna ekhoina su Bharat Sarkar bu respect tawpham thoi haina CM N. Birena phongdokre waphamasi ngasi Jain Dance Academy da pangthokpa lamdam asigi tongan tongan be hiramda thodang loriba ichang thobi nupi achiever sing dai kai khumnaba utpa oina piba Susma Swaraj Award yenthokpagi tharamda phongdokibani Magna makata aduna hai matam punamakta awanong po Bharat ki damakta thawai yauna thodang lorambi luching bigi mamingda lamdamasa leiriba ima ise sal khara khangal mana sinabani mahakna North East bu yamna nungshiba wakhalon thagatli BJP na silaga sigumba function ama sinba si thagatli Susma si yumthangnariba country singamadi international ngi thakta aphaba mari sagalamba leader amani sahi khwaidagi nauna supnagi sahi kunmanga da cabinet minister oikibi amani naha oina miyamgi dama katholakpini maramasina awonba khunai ma puraknaba honabada naha kya sangatpa mathautai lamdamasadi sahi kunmanga haibasi angang oiri hairaga namtharaga thambagi sanabi amalai Manipur se ingna singna leiba phanglaktraba irang kayana khujing oiduna lakpa lamda amani
Furup amaga gi marakta tongan ba ihau kaya na sahi ni puromasi miyoi kaya gi thawai amadi yum kaya mang ta halamlabani hairiba ki tu jungba kaya si BJP gi ahan ba sarkar laklaba matung santi phanglakpa sahi kharatamak ngairi mi ama oina ningsing luba matamda tu jungba thodok kaya na yomlaga semgalakpa lamda amani asigumba state asida tongan ba hiramda kathok libising amadi kathok khrabi ima sing yamna ikai khumnaba shasanama BJP na miyamda pibani mi amada satkadaba lamsa sajat sing satna hannabani mata amada miya amadi police ka gi marakta leiramba gap adu hauzik mensalakli masigi pandamda miyang numit haina su pangthoklibani mata amada lamdam asida thamlamba aspa ngasi PM Narendra Modi amadi Union Home Minister na ngasi su Wangoi PS Leimakhong PS Nambol PS amadi Moirang PS tagi lokthok punna police station tarama pandagi lokthokre masida sunantana drug mapung phana muthatkani illegal immigrant oina sanglakpa khuding maksu amata compromise toroi indigenous people sing yolaga ijat khongau naraga Phamgidamak satkadaba BJP amadi CM natte BJP na karamba Manipur pamge haibadu sangai nik pakta senggaliba tribe kuntra marigi hat asina kudam oina ulabani haiki Thauramaduda BJP Mahila Morcha Manipur Pradesh ki President L Lotika Leima BJP Manipur Pradesh ki President A Sarda Devi Mahila Morcha ki incharge T Mina amadi BJP Manipur Pradesh ki General Secretary K Saratna President Member oina saruk yaraduna thoido hendokna thauna leirabi nupini puni thoida award khusnaki State asida tangdu leitabe phiba amasung lalhobagi irang hantharakpana maram oiraga lengatna matamatangi oina Armed Forces Special Power Act ASPA 1958 ki section ahum asi amend tawduna Imphal Municipal na kolewam phamsingda act asigi manungda leiriba disturb area status lokthokraw matung ngarang athengbada state lengana police station taramapan na konbam phamsingdagi disturb area status thataruki oina lokthokre Amaromda Manipur yauna awang police station dagi aspagi makhada thamlamba disturb area status lokthoknaba India lengana lokiba phireb adugidamak Manipur gi CM N Biren BJP gi President A Sardana Prime Minister Narendra Modi amasung Union Home Minister Amit Shah bu thagatpa phongdorakli disturb area status area lokthokraba police station sing adudi Imphal City Singjamai Sekmai Lamsang Pachoi Porompat Haingang Wangoi Leimakhong Lamlai Irilbung Thoubal Bisnupur Nambol Moirang Kaksing amasung Jiribamni Kaksing Municipal Council amasung Kaksing SG manungda telaba sahi khara asida sangat sagapagi thabak kaya paikhatlakliba si Kaksing gi miyambu Manipur lenga sibulusing biriba CM N Biren amasung Minister Singna nungsibibadagi sangat sagatpa ngamlibani Wapamasi District Social Welfare Office Kaksing na sinduna Manipur All Age Pension Card amadi Chief Minister Widow Pension Scheme Card sing yenthokpagi tharamda athoiba mithong oina saruk yaraduna MLA Rameshwar na phongdokhibani MLA Rameshwar na makha taraduna hai Kaksing District Hospital sanaba CM Biren amasung Health Minister Dr. Shapam Ranjan da haizarubadagi project thabiduna lupa crore yankai humdoi dasmik ahum manga sanction tobirakle mahana MLA oiriba handaki tamasda saba loishinduna mathau tawhannaba honaba yaba kaya mahaki maikaidagi su honari phongdokhi MLA Rameshwar na hai MLA haibasidi miyangi mihutni kanagumba kharana akuba miyengda mangonda vote pikhide mahaki mi nate haina ahaloiraba amadi lukhrabi oiraba singda phangpham thoklaba pension phangan bidana thambiramba si ikainingai ni mahakna MLA oiringai matamda phangpham thoklaba mipung khudimangta pension phanganaba mahaki maikaidagi su honaba yaba honaramgani phongdokhi ngasi Kaksing Sangai Yumpham da leiba Yumbi Macha High School gi campus da leiba Central Public Hall da pangthokiba pension card yenthokpa tharamadudha Kaksing SG MLA Mayang Lambam Rameshwar na thoba mithung amadi District Social Welfare Officer Kaksing Nikita Thangjamna thoromapu oina saruk yakhi Go to Village 2.0 gi thorom Palelda pangthokiba tharamadudha Pom Thazin Kibasingi Manungda Kaksing Assembly Constituency gi oina Manipur All Age Pension Card ta miyoi sahum kunithoi amadi Chief Minister Widow Pension Scheme gi card marphunipan punna card chamri tarada department ki maikaidagi card sing khusinakhi Solid Waste Management gi matangda awareness piba amadi litter bins yenthokpagi thara ama Kaksing Municipal Council Ward number 6 ki councillor Nomaithem Narjit ki yumda ngasi pangthokre Kaksing Municipal Council da
register toraba family singda litter bins makhal ahum yenthoki ngasigi tharamadуда councillor sing hanagi ex chairman KSI Sauba YWC gi president M Birchandra KSS Babudona Singh Bakayana Saruk Yaki Resource Person Singh Oina Naurem Ramchandra EE KMC Amasung Salam Jugeshwar AE Solid Waste Karam na Hundokadage Amasung Niyam Sumna Hundoktragana Kaya Mangbage Habagi Matangda Masa Taba Wapam Pongdoki Prazamiam na Logadaba Taudangi Matangda Su Haiki Ngasi Yentoliba Litter Bins Ahumadu Green, Blue Amasung Red Sizinabagi Maramda Sandok na Haiki Haukiba no manini asida sing da lamai sakpagi sang hantaraba tungda Thobal Forest Division gi Kalsing Range ki manung chanba Texam maning da leiba Chanji singda ngarang numidang khanghaudana lamai jakre Forest staff singna fire service police amadi miyang loyana matam chana kalhobadagi yamna ka hena amangata di thokidre hairi mai adu ngarang numidaram pung 6 makharom tabadagi salakpani miyamna unarakpadagi mathang pau pinaduna Thobal Forest Range amadi Kaksing Range ki staff sing sangsinduna mafam adugi miyam amadi lamjingba club ke member singaloyana mai adu kanaba honaki tungda Kaksing fire service ki team amadi Khongjom police station ki team sing laktuna mai adu numidang pung 12 tabada kanbangam ki hairi nakana maromda mai adu matokramna salakpano kadomdagi horakpa maino haiba thidok pagaloyana Kaksing Range amadi Thobal Range ki staff sing ngasi ayuk jingnaba mafam sing sangduna thigatpa hokre hairi Thazabaya Paugi Likun Amadagi, Thobal SP Jogesandra Hobizangi Miyang Makada, Thobal Commando Amadi 16 Air Yapun Bati Mamanangarang Tilpung Makaram Tabada, Nambol Police Station Manung Chaneleba National Highway 2 Laimaram Langkaida, Prisking Amadi Seking Chatabada, Joachan Purom de Lakpa Angobama Sugi Nishanki Express Station number ML 10C4537 Damio Anina Purokpa, Brown Sugar ni Singnaba Sokes Kunda Hatuna Purokpa, Gram Sani Humpum Doigi Drug Pagat Pangamkre. Parabamio Ani Dudi, David Basumatri Chahini Pumatoya Pokpa, Sudir Basumatri Amadi, Mowa Lakar Chahini Pu Apokpa, Sungshi Lakar Kawi, Makoyanima Port Mile Dimapur, Dipupar Dimapur Nagaland Dagini Makoy Anina drugs ngadu gari adugi expert air manungda haptuna purakpani drugs ngadu sa sampudagi Dimapur tamna purakpani haibasu khangmangamle hairi paraba miyani yauna atay polam sing makata ba action lokhanaba Nambol police station da singakre hairi Myanmar Army na kwatha kuno manata leiriba Myanmar gi lalhoba PDF ki camp khudum sansinduna camp mai thakre Manipulenga na kwatha kuno kulasida security thamduna ngak selandabagi damak pendaba wafang kaya phangdok nakre tha sigi hokiba tang kulum doidagi Indo-Myanmar border pillar number 81 kwatha kuno nakna leiriba Myanmar da lalhoriba People Defense Force ki lalhobal lok asigi Kemta Myanmar Army ga nomai kapna duna Myanmar Army gi maikai dagi helicopters na duna bomb thadakiba amadi fighter jet yauna bomb thadakibagi tungda PDF ki miyoi kya mishimina amadi asopan nangan khrabagi tungda ngasi ayu angan badasu Myanmar Army na border pillar 81 mayada nakna Myanmar rom thangbada leiriba PDF kemta nomai round kya kapsalaba tungda kemadu mai pakna khudum sansinba ngamkhre hairi Hairiba PDF ki kemadu Myanmar Army na mai thaduna amangata thokki amadi thaudo adu manak nakna khundariba kwatha kunawi khunja singju uba phangke hairi Oirakliba Pibamasta kwatha kunawi khunja singna Manipulenga ki mari leinaba singda kullasda security thabiraknaba khangan kiba laikrabasu ngasi Paumi Tim Kangbu Amana Ground Zero report Longnaba Sangsinduna Yanglubada Kwatha Kunaw Kulasida Ngak Senaba Mari Leinaba Security Lairamba Theknakide Kulasi Kunjanupi Amana Paumi Singda Pondorakpadagi Matungina Border Nakna Lairiba Kulasida Haukiba Numit Kharani Asida Myanmarom Thangba Sarukta Myanmar Army Amadi Myanmar Gilalhoba Singa Nomai Kapna Batanatana Helicopter Amadi Fighter Jets Naduna Bong Kaya Thadarakpada Kunja Kaya Kiba Phauduna Ngasi Phauba Tumpham Zapang Khangdana Wana Lairi Hairi Masida Thodo asigi matang dasu marilenaba Manipulengakta Kullasida security thabirakduna ngak senbina bahai kibalai kre dubo ngasi phauba state security force na singbang mafam asida tharak taba sida pen dabo wafang kaya ama phongdorakli
Hidak mana sizinaba thingnaba honnabada police personnel, school teacher amasong health provider singna kari thodang lawgadage haibagi matangda nongmagi oiba training program angasi Thaubalda pangthokre. National Tobacco Control Program gi makhada District Tobacco Control Cell Thaubalna sinduna CMO Thaubal conference hall da pangthokpa training program aduda District Tobacco Control Cell Thaubal gi nodal officer Dr. KS Trustee amasong Sangai Youth Tobacco Free Education Organization gi founder cum president training program adugi resource person oina wangangki. Training program adu hodopagi tharamda CMO Thaubal Dr. Waino Kulsu saruk yaki. National Highway 37 in Nagyataleriba Lamsing Lengakna Lambi Pakthok Sauthokpagi package number 1 oiriba Oriental College tagi Kaithal Mambi phawbada eviction tobagi thabak paikhalakliba si Ministry of Road Transport ki chatna kangron matungina piba National Highway da 40 feet oina pakthokadabani haina leiba adu chana hanbiu loinana ngarang pangthokiba lambi pakthok nabagi survey adu huralona da pangthokpa chatnaba yaroi daba survey ni chatnaba yaroi aduna survey adu kathatpiu haina National Highway 37 Affected Landowner Association Secretary Irengbam Gandhajit nangasi Manipur Press Club da pangthokpa pawgimi phamada phongdokre. Mana makhatana hai lengakna National Highway 37 asi sembada 40 feet da substance lep nabo honabiu mamangi matang kaya da lengakna order kaya thokiba laikre masida amuna 75 feet pakthokani 40 feet pakthokani haiba miyamda charak chahingnaba order kaya ama thoktuna leiri kumjali singa chapa marfum doida highway si ihan hana eviction tongnaba lengakna order thoraki aduga kumjali singa chapa marfuni panda eviction tokibagi compensation pinaba lauthoki masi compensation pigani haikibadu chahi taruki matungda piraki masigi lambi pathok chauthokpagi thabasi chahi kayagi matungda amuk inaunona kumjali singani kunma thogi November 13 da lambi gi nagyata 40 feet eviction tawrani haina order thoraki masigi matungda amuk kumjali singani kuni thogi August kuni thoida 75 feet pathoklagani haina miyamda awaba kaya piri lengakna mamangda compensation piba loikhrabanina anoba mirol singna sizinariba pata paiba miyoi singi oina compensation piba ngamlaroi hairabanina maike somna leiriba miyam huptuna Imphal West ki DC complex ta lakliba tang kuntre asida pata sing puna pikhatlagani aduga makhal makha kayai khongjangsu leptana sangsilagani haiki. Kabui Union Manipur ki Taruk Chuba Foundation Day ki tharama ngasi Major Khul da leiba Major Khul Community Hall da pangthokre. Tharamadu da athebe mitunglen oina hanagi Union Minister of State for Home Affairs Professor Maijulung Kashom Tharamapu oina Kabui Union Manipur ki President Dr. K Hera Kabui akhanaba mitunglen da Kabui Customary Council Manipur ki President Pau Kamai Gangmumai Kabui Major Khul Kabui Kailong ki member Sangpuna Paumai na saruk yaki. Tharamasiga marilena hanagi Union Minister of State for Home Affairs Professor Maijulung Kashom na hai kabui hairiba phuruk asi anoba phuruk amadi natte yelongai matamdagi phuruk asi lamdamasta kundalaita duna leraklabani kabui phuruk asi dagi atopa tongan ba lining license satkiba kaya laikre masina kabui asi identity da chauna singnaba lakli masi punamasi thingnaba galoyana kabui ge identity culture imalon customary oiba harau kumai yokhatuna amadi ngakuna thamnaba honaminasi haiki. Tharamasiga marilena Kabui Union ki President Dr. Hira Kabui na hai atopa lining license lauraga Kabui gi asengba masak takpada mapung pharoi loan manager basu atopa lining license zatkraba miyoi singna pangthokliba harau kumai customary law amata manade aduna masi punamasi thengnana ba amadi yelhau phurup asigi ngaktuna thamnabagi pandam ngasigi tharam asi pangthoklibani haiki. Senapati District Administration Forest Department Madi Senapati District Police Nangarang dagi hoduna district asigi manung chanba sorbung ngatan amadi khamsong area da poppy leiribra haina yengthokpagi final drone survey amadi poppy yanbagi thabak ngasi mapung phana loisinkhre. Senapati ge SDO Luingwiba Thangal amadi Mau ge SDPO Timothy Maram anina lusingduna chatthakiba survey kam destruction adu ahanbo oina sorbung village athungki mafam aduda Hana popi tharammadagi Senapati Police Station amadi khunja singna yankre hairiba mafam asingda drone paisinduna makhatana popi leiribra haina yengsinki adubo mafam aduda makhatana popi pambi sing hauramkhide tim aduna makhatana tha asi tarani panda drone survey da popi oiramba yai haina ukiba
Khamshong area da sanction duna yengsinki adubu mafam adugi oinasu ayambana khunjasing yanba loikiba harvest tawba loikiba amadi hangam hauba mafam sing natana hauzik phauba nauna poppy horam mafam sing dileram khide adubu poppy tharamba miyoi singna leram liba sang tara henbadi police singna mai thadokna mangan ki loidana Tim maduna ngasi makhatana ngatan village ki tongan mafam singdasu drone paiduna yengbagi mathakta chingna mafam singdasu sangshinduna yengsin ki adubo ngatan village ki oinasu handaki sasana sigi oina lokpa yaba poppy pambi amata horamba thengna ki de hairi panba yabadi thasi tarani panda sanapati police station gi oshi victor na luchingba tim amana ngatan dagi santos kami koba nepali ama poppy tharambagi maralda maki poppy farm dagi phakibani amadi mahak ngarang sanapati court ta puthoklaba matung jail da thajinkibasu leikrabani ngarang numidang pung tererom tarapu matamda akangnaba pawma phangbadagi more da leiba manga suba sam rifles ki COB team amana Indomema border pillar number 76 Holland 5 village ki area da lumduna leiringai da singnaningai oiba miyoi ama Myanmar rom dagi kenbo bike ama thoraga India rom side ta changlakhi maduda COB team maduna amambagi khudong chaba lauraga mamai leiraga Myanmar rom da amung sangsin ki hairi Tungda Assam Rifles ki COB team na sangsin duna yenglubada amuba masugi plastic khaw ma tadun leiram ki amadi khaw do ki manungda lo na yadaba brown sugar showcase kuntra teret yaurang ki amadi brown sugar du punna showcase yauna weight on bada charana kg ama gram chonga kuntra taru oiki hairi polam singadu maleng kaithanda lupa crore kuntra hen bagi oigani hairi tungda phara polam singadu more police station da logi thabak lokhana ba khusina kre hairi Maitaina Pangpam Tokpa Hak ST list Salanaba Tanba Demanda Asumna Yetpagi Mathauta de Haina Kanglai Pak Kanbalu KKL Executive Member Longjam Munindro na Paumising da Pongdokre Pauna Kaithel Leba KKL Office da Paumising Unabada Munindro na Makata Kibada Democracy ni Kanglup Amana Haining Bahai Bayai Adubo Kanglup Amana Kanglup Amagi Pangpam Tokpa Hakta Wangang Bayade Mitaina ST list Sanaba Demand Toribasi Indian Constitution Article 3421 gi matungina tanbani India context ta ST Salibasi Adibasi Habidi Yelhomi indigenous people khaktada ST list yawgadabani hairi adubo Manipur madi India lengana khanghodabadagi Chin Kukibu Manipur Yelhomi indigenous people natrabaso ST list salhalamle Manipur gamena Chahi humpu hena tumlingaida Yelhomi indigenous people nataba Chin Kuki purup nipunito hena ST list lana sansan kre lana list sanbana KKL na Kuki sing ST list gi lokthoknaba demand toribani mitai na taliba demand asi asumbani haibasi Chin Kuki singna mamutta khangdabanani amadi khanggadabani makhoi intellectual kya leiribani adubo khangna khangsinadabani masagi gek salai leitaba Manipurda khundariba purup khudingmak Yelhomi natte maitai singdi yek salai leijabana ST talibasi rightful demani ST haibasi tribe khaktada pigadabani Kuki gumba refugee amadi foreigner singdadi ST pifam thokte palibalengana asoibasi semdokpiyo haiki Kangmong Sangit Kala Mandal na sinuna Holy Festival 2023 ki thorang asi Kangmong Maistamlika Dalaiba Mandala sige sanglenda pangthokre Taramaduda Health Minister Dr. Sapam Ranjan Singh na athabe mithong Sanginate Academy Award Chograk Pam Hemantana thoram mapu amadi Sarungbam Biren Director Manipuri Theatre Academy na khana mithong oina sarugya khi Tharanga marile na Wangaloi Singh na haikibada dharma bungak na saliba mi eduna hingsa yauroi bhakti dai kai khumnaba uduna chatpana Laikai ama lamdam ama ing tapa maraset po oigani maihorol dagi leklaba holi gi kumaya singa tuna thambagi tangai phadaba leiri ahalaman singna kunaya siga naksinaba mongda thambiram liba chatna lonsa sing kaihandana thamlaba matamda ekhoigi asengba saktam mangloi haibada haimanba thokloi ipai pusinga semlamba matamai culture gi masak sing ekhoina seksina ngak senduna tungpoina munaidana lehognaba hondamina si haiki Tharongi manungchana nupi palagi holi isai sing phangnakhi Impal East District ki Khundrak Pam AC ki manung dalaiba Lamboi Khulamadi Tiger Camp phaunaba
iril tulagi mathakta saba suspension bridge lanthol lansin tobada ki ba phaunare haina Tiger Camp Development Committee Lamboi Khol Development Committee gi wangangloi ai sanjoi na phongdorakle wapamasi Tiger Camp Development Committee Lamboi Khol Development Committee gi thongmi singaloina na paumi kharaga hauze oiriba thongi phibam yengsiminabada phongdorakibani ai sanjoi na makhata kibada suspension bridge asigi upakpuna mak nongkhang saiduna phop laure thongi mayai puba yot paring ani phut tara lanaraga mai jatuna tek kadabagi ngaiduna leire mafam kharadana tatpasu yaure handaktasu thonglan bada ubak tek padagi khong putharaga sokpanangba makhada taraga sokpasu yaukre Tiger Camp amadi Lamboi Khol Development Committee na Dolai Thabi Jila Parishaki member N Sanatomba Maitai dagi mateng lauraga ubak khara sinkiba leire adubo makhagi yot tatpasing thong asi lan bada mi painare PWD department thong asi semjin biu kendragi MLA na su thong asi semjin naba honabiu haiki Assam ki Kasa district ki manung chana leiba Lamgram gi Bamon Mandop ta pangthokpa Assam Tharamada Guru Pungyaiba Khumuksang Kamini Babu Singha Memorial Award ngasi Guru Pungyaiba Khumuksang Kamini Babu Singha Memorial Trust na Kasa district ki Bamon manung khungi Pungyaiba Oja Kongkham Nilabani Singada khusina kre ngasi gi award khusina bagi Tharamaduda Assam University ki Head of Manipuri Department Professor Dr. S. Noni Kumar Assam ki Assistant Chief Engineer R.K. Gopal Sunamadi Guru Pungyaiba Khumuksang Kamini Babu Singha Memorial Trust ki Chairman Khumuksang Kanta Bihari Singhana Chief Guest Special Guest Amadi President oina Daista Phangki Thaurangi makha tarakpa oina Laikhidraba Guru Khumuksang Kamini Babu Singha gi mitamda laikatpa loyana mahaki khubamda haikat lekasut tamki Hauze matangi saita naina role contemporary literary criticism haiba hiramda nomagi ba lecture program ngasi na harol saita premi samiti impal sinduna amadi Professor Nomaitem Tombi na kachaba ahum suba lecture ki Tharam Manipur Press Club ta pangthokre Tharamaduga mari lena na haron saita premi samiti ki General Secretary Dr. Huiram Tembana hai criticism ki lamasi Manipuri saita da aduki matik sothari saita na phana wangna sokhalabasu criticism yaudaba saita adudi yam hena sokhatpa oiroi lamdamasta anoba saita critics kaya tholaknaba amadi naha oiba critics encourage tongnabagi pandamda ngasi ki lecture program asi pangthokpani haiki Tharamaduda Naharon Saita Premi Samiti ki President Nauroibam Indramani na Tharamapu oina saruk yakibagloyana Professor Thongnaujam Ratan Kumar na hauzik matangi saita nainarol amasong Manipuri Saireng haiba hiramda lecture PK Assam Chief Minister Himanta Biswa Sharma na haikibada Congress leader Rahul Gandhi na leibak asigi other backward classes OBC community bu tauge yauna sidaduna ngangkibani mahak Hindu philosophy da thazaba miyoini aina taujabana madugi mahai isana phangjabani hairiba karma duna Rahul Gandhi da amu hanna yayarabani mahakna Bharat Joro khongsa makha sathabadi ngamgani adubo mahak parliament ta sangbadi ngamlaroi Karnataka da pangthokpa election campaign amada Rahul Gandhi na backward classes singbu usit thawaidaba wafam phongkibani community adubu soikre haijaba taude masina mahak masa matomta chaujabani haibadu takcharabani mi khudimakta soiba haibasidi soidana thoklagadabani adumoinamak taukrabadi khudakta iral yajaraga ngakpinaba haijaba tabani amaromda Rahul Gandhi na haikibada mahakna London da haikibasing adugi apologize tawroi mahak Sarbakar oiramdabadagi mahakpu maral siribani haiki Hojerabada maroyapa mukana pijari Chief Minister N. Birena plastic drop box in Yenthokre All Manipur Working Journalists Union gi Nepal khongsat lamthakre Kaksing SG MLA M. Ramesona All Age Pension Card amadi Chief Minister Widow Pension Scheme gi card sing Yenthokre Myanmar Army na Myanmar gi lalhobagi camp mai thakre loinana Assam Chief Minister Himanta Biswa Sharma na Rahul Gandhi na OBC community busidaduna ngangkibani haina phongdokre Ngasigidi paudam pijaba matang solution jari miyeng tabi basungbu kurumjari